Yenjabasina Belatare Khanjabasina Wakhallaina oire Nangi maitho Nangi mino Khudinna aibu Jingshin bikhare Nan hanba muktada mayam puno mapui kong nanu kramzari aduga thoibanili kapagi chinen taramok do ngasi su mayam hidamakta paw ma pudun laksare ngasi paw sina kari paw na habada mayam yengminarasi ko si paw se mate kama mayam da video se ucharamge Sahi hongkibagi watani lamdam asigi irang asidi loi manaide. Miyoi kaya mana 2024 loi kiduna anaubu sahi 2025 lakpagi haraubu fongdong naringai. Anaubu sahi New Year gi kudo loina kangsup kadang ban gi line asida kuki militant singi maikei digi akan maong da ahing nongyai da landarakhi. Nakalamurum torbung bangla site su ahing nongyai aduda GR kangbu na BBF forcing pui haibagi wahau ama muktorakhi. Wala phép nó phu đấy chứ sau khi đi xuống bay ra chứ mày em ya nó sẽ biểu chứ wala phép nó phu đấy wala phép nó se tawriba mayam se id lan ji di loi ban tie ba ko sahi loi be wa khakta ne ba ko narang 2025 new year sahi ano ba sange narang dagi sahi ano ba sang se sahi ano ba khakta ni changi ba se sahi tani hongi ba se lan loi de aduga awaba kokri hoji phawba awabam na tari ba awaba kaya ama haidi awaba se kokri ba ko awaba nang na leiri ba hoji phawba da ko do lan se hoji phawbagi loibagi haiba loi khamba naidre naidi hojik se tawiba mawong ma tawse mayam su ubire dana video sita su ubire video du da su noina yengbira ba noina khangamani habadi ai makha tab se yamna ngangjara roige kainodi sida sum harabani na aina mu amu haiba taragadi yamna kano tawdre aduna haidi sumai tawriba se haidi sahi aba sahi sitani ko ba hongni se ko sahi sitani aba mi hongde lan loide awaba kokte awaba loisindri lan chandri aba ko asini myam adudagi amana kai haidare kuki singsina tawriba mayam se lambin singsiga khatsalaga aidi makoina asmaina lamben thatlaga highway lamben da phamjanna thatlaga aidi moi lan ngamadra haibase yade lan ngambai wasu leite moina smaina lamben thatlaga moina ka shulan ngamdoi nati ba koi myam ado aisu aigi maira ngamaroi da bada mukpase yade ba moi muiye ba moina ngamgani haibi ba da moi muiye ba aduga na amana oiba amana kai hatare center forcing da makoina hairi kuki singna lan ngamma lakhi haina British na lan tarpa matamda makoina lan ngamki haina ko haidi ngamkibase lan sing ngamkibase kanana no ngamkrise karamba na no ngam kanana no ngamkibase mayam ta habiro comment thambiro ko kanana no ngamkiba habise lan se kanana ngamki British ka maitei ga lan sukna grira natraga na kuki ge sukna grira habise mayam comment box dum thamiram maboko haidi kanaga no lan sukna grise kanaga no mayuk na gribase haibase kanaga no haibase mayam thambiramu ba akhang kaya am yawrabadi takpiramu na channi na chini khanjaduna ko moise moigi mowong matause kai haitare ko sumaina sum tawra leidi kamai yado dige do ai gi mai gi haining bai bu khoi maitai masen amata oimina se amata lingjin chamana si khalen kha thana roisi amana haibawa amana fatana khana roisi ado amata oibagi wakhalda amata oibagi sajata chatminasi haijari video sida soina semba matam khudingi sida video khudingi so ai haijarami request tawjarami khoi maitai pulap oishi maitai apunba amata oishi hain habita khoi maitai fruit amatani amatani ko hai ima amatagi macha ngaktani khoi se ko aidi ima tongan bangatte ima amatagi macha ngaktani khoi se khoi maitai se ko aduna haidi akhoi se tongan bagi wakhal khalloi sheba ko tongan bagi wakhal khaladi makhoi ni ngamkhidawre ba ko yekna bana ngamkhidawre ba khoi maitai masen tongana khallaba taragadi ko adugi ama su leire video mamuk leire mayam asim taminarase
ꯍꯥꯏꯗꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯋꯥꯖꯥꯎ ꯊꯤꯟꯕꯒꯤ ꯆꯥꯡꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯃ ꯇꯥꯃꯤꯟꯅꯔꯁꯤ ꯃꯈꯣꯏꯅ ꯋꯥꯖꯥꯎ ꯊꯤꯟꯕꯒꯤ ꯆꯥꯡꯁꯦꯀꯣ ꯋꯥꯖꯥꯎ ꯍꯥꯏꯕ ꯋꯥꯖꯥꯎꯁꯦ ꯃꯣꯏꯅ ꯋꯥꯖꯥꯎꯁꯦ ꯊꯤꯟꯖꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟꯇ ꯊꯥꯒꯠꯅꯅ ꯂꯩꯕ ꯃꯣꯏ ꯃꯁꯦꯟꯇ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯋꯥꯖꯥꯎ ꯊꯤꯟꯅꯔꯒꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯇꯦꯛ ꯑꯃ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯕ We don't have to take consent of anybody. This is my country. This is this is my country. This is my country. So to be very frank, this is my country. This is India, and I will maintain the territorial integrity of my country. No, you see, let us see. Don't get into confrontation now. No. We will not listen to your this thing. We have been given a mandate. We have been ordered to stay here. We will stay here, come what may. It's that simple. At least we need to discuss. Now you have to trust us. We don't take orders from local police. Don't take orders from local police. We don't take police orders from army. We have got our own mandate. We are an independent entity. And from the central government we have come. Why don't you come and discuss with us before? What? See, that discussion phase has already gone. That discussion has already gone. I got your point, but you also have to consult. Today they came. They tried to storm the campus. They tried to break the. Break the tear upon break the concertina coils. They entered our campus. They littered our. Injured. Injured. I have also been hit. Why they begging so these laws with you? See, you want to talk? I told yesterday also. You please stay there. You sit there. We will have no objection to anybody. Come here, sit here, talk to each other. Let us understand. This is New Year also. I just want to ask you, brother. I just want to ask you one thing. Is it because of the pressure from the valley? No, we are not. We failed. We don't take orders from anybody. Just let me complain. DGP, I don't take orders from DGP also. We failed. It is my channel of command. You know, sir, from which percentage you get? I am taking orders from my DIG. We have got a BSF DIG. Okay, and it is only from the central government, Ministry of Home Affairs, central government. It is directions are from them only. Okay, what the point? We are not taking orders from anybody. That's the rule of law has to be maintained. This is your land. We understand. We fully acknowledge that. This is your land. But please don't get into confrontation. We are not confront. Yeah, my boys are also hit. Ladies are also, one Mahila constable, the lady constable was also hit. You just understand, they are without, they've kept a small family back home. The kids are there. Just see. कोई पुलिस की मखादा लेते गवर्नमेंट की मखादा लेते सेंटर फोर्स की मखादा मोई लेते मोई मसागी द चटप मीनी मसागी राइट मसागी मसागी मनिंग तंब मीनी सीने बको निंग तंबदुना ओइरा मारे ngasi nasai naning tambaduna oira mare tawning ta tawkhaleise landagi karidagi mi hatopo ko to kon lan je noini so horopani ko chumaba myam chumaba jung lan je moina horopani ko pina horopani ba ko kanagi so moi makha ponde hairi sina di masana Army BSF amasung CRPF uyosingda deploy tawkre adabu makoising asi tanthoknabagi damakta ngasi so hanba leitara atop group amata yausu yaudana masana masabu manipuri apunbagi tribal group ni haijariba kotuna yamna kan honari National Highway thingzinduna pochai amata putok pusin tawhandabadagi hauduna kotugi miyoi kaya ama nupi nupa punna Central Force na lairib asigi manakta stangsinduna yarek pinabao jagoibu sajinbao lepa leitana honari Karigumba jagoi sasinba Sangsinuna ahing leksinba amasung highway thingbasina yaraktragadi moredagi ahenba force lakani haibasu phungdorakli makoi laklabadi leirambas force khudimak amata lemna tharoi hairi nagalamorumdana BSF singi maikidi uyuksingda makoina leiriba mafumsing asida makhatana chatlu haraktanabagi damakta makoidi state asigi leiriba police ki makhada su leite army ki command makhada su leite makoidi top tonganba force amani aduga makoigi force asida kuki du pisu yauri haiduna temnabagi damakta yamna kan honari Zengo Indian Army da su moi hais ne ba ko moi kanai su makha ponde police ki makhasu ponde center force ki makhasu ponde hai besini Indian Army da ado hojik zengo kanagi magai lep kani hai bese center force su khangam batai khangbi be methau tai ste kanagi magai ai di lep sige habje lep ta su kai de center force na khoi magai lep ta su kai de ba khoi di ko kaiduna di lep su lepakte ba khoi maitai siraga tumina leithokhiba ngamba ngaktane ba ko ngasi di do ekhoi ni wajagi ba kapjagi ba mayam law khong tawjagi ba manga akhoi gi kholaw tabi khidaba mayam do
ko center force na phau khoi meitai kholau tabi khi deba aduna huzik kuki kholau mu tabi dabra haido mayam su dum video sida ubira mane ko adagi kaino moina khalise haidi moi tawning ta tawba yare ko center force ku ilai lai na tan gi haiba yapo na tiba moi gi khongjang che jeng moi tawning ba ta tawge sinya ba ko haidi dam haidi kai haitare moi se moi masa amana amara sinti tawna leina re ba ko aina ngamme ai tawning mi hatning hatni phuni seninga saigani hatok kani me khai gani ha bagi wakhal lo moi de le ba ko kin pi sing je ko ada hujik tawrise kuki nupa ngai loina kuki nupi gi marum da lot khare aduga nupi ne mang tha hale eba kuki nupa na lan sok na ngamak ta nupi ne mang tha hale eba hujik ko kai haita re mi taw tamjaba mi taw nate i taw tamjaba ne noi se mai tai nupi gi i taw tamjara imya ba noi gi do ngamoi ne saksa sakkano man basa ka khijrong man basa noi na kasu ngamoy akhoi maitai nupi gi thauna akhoi maitai nupi gi itau se tamba napun sida ngamoy akhoi maitai nupi gi mataw tamini kai khan tawjari dot ngamsu ngamoy ba ko aduga haibiram ge kuki kuki lamja sara kuki refugee kuki lamja sara sa noi da i seng na haibiram ge ko khoi maitai gi lingjel na khoina kaidau nungda tambasu ngamoye tamabasu heiroye ko do khoi maitai nupi gi di nupi lan na thokri dunya ba ko nupi lan na thokri duni ngasi india sida fauri duni nupi gi lan na fauri duni khulai yaudana ngamkhiba lan nupi lan ko noishu ngamaga di face to face tawro oba ngamaga di amtang khulai jaudana kuki lamja sarasa kuki noi kuki lamja sara kanu khombalai tinghak lai noi bunya ngamaga di amtang khulai yauda bida maitai da amtang attack tawroba kanana ngammi haibadu jingna seba nupi khangde nupa khangde ate maitai da laaga khulai yauda bida maitai da pana basu mukna basu ngamsu ngamoy na punsida ngamsu ngamoy khu maitai ge dine na khoi khulai yaudana maitai naga di mukna badi ngamoy he ado yamna ne thut lawa narin du nan ne hangbra jamna narin pan ba sa no ba ko kuki sa ado myam ngasigi di oina ai video se yamna semjararoi yamna sanghanjararoi ge ado yamna ngangaga su yamna ngangi hairakani aduna mayam nusibiyo aina video thagat pa khudingi video semjara pa khudingi mayamna soibi ba yaurabasu lankhiba yaurabasu ngangmada soikhiba yaurabasu mayamna chumthokpira u kaigino adesida sida thithina chaina roisi ai video khudingi shu haijai mayam akhoi mitei mesen amata thithina chaina roisi aduga ama tawba du tawba da tawba ai dim jamna thiba comment se tawbirakano ko mayamda request tawjari comment thina comment darakpa ai di bed comment ro mi dene request tawjari se ko bed comment tawbirakano maitai amo oiragadi phajaba londa season birao akhoi di haijari bani akhoi maitai di sinthi ba haijade aduga oidaba ngangba haijade aduga sumaina launum tawbasu haijade akhoi maitai se na akhoi kuki ga muknari bani sigi damakta kuki na hai akhoi maitai sinthi akhoi maitai se amot bani hari bani ado akhoi ongkhatli bani sigi mathakta akhoi maitai chinthi de akhoi maitai gi ibung upa isan inaw amata chinthi de oidaba ngangde amata phataba saja chatte na khoi kuki nupa khaktani phataba saja chatli basaina khoi muknari bani video kodingi semjaba matamda khoi haijari bani aduna na khoi ju khitang wakhal do wa khandaraga bed comment pibirao aduga aina ngangiba mayam se chumi lali mayamna semdokpiraga mayamna khanthabiraga aduga comment ase thambiramo ado mayam ngasigi di oina video se matang asida losanjarage bye bye